Taranipal suba Manipur State League ta saruk yagadaba Tidim Road Unique Game Players Union TRU GPU Football Club Nambol gi Sanaroi sing amadi official sing na set kataba phijol uniform sing yenthokkhre Sanaroi amadi official sing na set kataba phijol sing adu bomateng panglakiba miyoi sing ITC Masla Division gi sales officer Longzam Roshan Dr. Khwairapam Herojit MD Kabui Salang Maiba Healthcare Private Limited Proprietor IP Enterprises Nambol gi proprietor Naurim Opendro Ulodagi DSA Bisnupur ki Vice President Taunazam Dinesh Susaruk Yaduna Lining Thau Khori Faba Laivungda Phijol Singadu Yenthokki Phijol Yenthokpaduda TRU GPU Nambol ki President Chingakham Ragumani Secretary Chingakham Ozid Development and Protection United Voluntary Organization Nambol ki Working President Konsam Soleshwar Secretary Thoksom Lamjingba TRU GPU Team Manager Pukrambam Ibotombi amadi atai thomi singsu saruyaki Pukrambam Ibotombi na phongdokhibada Asian Football Confederation ki midyang makhada Amphana Sinduna Pangthokadoriba Taranipal suba Manipur State League asida Manipur miyambuso saruk yabiduna Sanaroi singbu pungning thogatpiu haiki Manipur da leiriba puruk khudimакna hairiba Manipur State League Taranipal suba edition asibu sogot piduna thoidokna masak naiba adumlo pung phana pangthokpa ngamba adumlo tournament ama ohen winners raiba wapung ase Manipur da khunda minariba puruk khudimaki force haibes da masak thokna lerdabi state asi amuke hena mai sek mangan naiba state ama koi puruk khudim makno ohel asi aiba wapung ase nolongna tamjare